ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯃꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯝꯃ ꯂꯦꯝꯕꯤꯗꯤ ꯌꯥꯀꯥꯏꯗ꯭ꯔꯤ꯫ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯀꯔꯕꯥꯔ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯩꯇꯕ ꯑꯁꯤꯅ ꯂꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯣꯛ ꯑꯉꯥꯎꯕꯤ ꯇꯝꯄꯥꯛ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯂꯤꯛꯂꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯇꯝꯄꯥꯛ ꯑꯁꯤ ꯂꯤꯛꯂꯥꯒꯤꯗꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯅꯤ, ꯑꯗꯨꯒ ꯊꯣꯏꯕꯒꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯌꯥꯝꯕꯅ ꯂꯧꯔꯝꯕ ꯃꯃꯥꯕꯣꯛꯅꯤ꯫ ꯂꯤꯛꯂꯥꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯅ ꯇꯩꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯃꯥꯡꯒꯣꯜ ꯃꯆꯤꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯌꯨꯀꯣ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯆꯩ ꯆꯈꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯣ ꯇꯧꯒꯅꯨꯀꯣ ꯏꯃꯥ꯫ ꯑꯩꯅꯦ ꯏꯅꯝꯃ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯏꯅꯝꯃ ꯍꯧꯒꯠꯂꯛꯄꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯉꯥꯡꯉꯅꯤꯕ." "ꯀꯔꯤꯅꯣ? ꯑꯩꯅ ꯁꯥꯟꯅꯅꯤꯡꯉꯒ ꯁꯥꯟꯅꯅꯤ, ꯆꯦꯟꯅꯤꯡꯉꯒ ꯆꯦꯟꯅꯤ꯫ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯏꯕꯦꯝꯃ? ꯂꯩꯁꯥꯕꯤꯅꯦ ꯀꯥꯏꯅ ꯅꯁꯛ ꯏꯐ ꯍꯦꯛ ꯐꯖꯔꯗꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯦ? ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯅꯊꯧꯗꯤ ꯂꯩꯇꯗꯅ ꯑꯩꯕꯨ ꯍꯦꯛꯇ ꯁꯦꯟꯅꯕꯤ꯫ ꯊꯕꯛꯇꯣ ꯐꯠ ꯐꯠ ꯇꯧꯁꯤꯜꯂꯨ꯫ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤꯗꯣ ꯊꯣꯔꯛꯑꯒꯅꯦ ꯅꯪ ꯑꯃꯨꯛ ꯐꯨꯕꯤꯖꯅꯤ꯫ ꯑꯗꯨꯒ ꯅꯪꯗ ꯅꯠꯇꯅ ꯑꯩꯁꯨ ꯑꯃꯨꯛ ꯐꯨꯕꯗ ꯌꯥꯎꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯊꯕꯛꯇꯣ ꯐꯠ ꯐꯠ ꯇꯧ ꯈꯪꯉꯕ?" "ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ, ꯑꯩꯁꯨ ꯏꯅꯝꯃꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯏꯃꯥꯅ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯈ꯭ꯔꯗꯤ ꯊꯕꯛꯁꯦ ꯇꯧꯕ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯌꯨꯀꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯂꯤꯛꯂꯥ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛꯅ ꯍꯥꯏꯔꯛꯏ, "ꯂꯩꯁꯥꯕꯤ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯛ ꯈꯤꯇ ꯄꯤꯖꯧꯋꯣ." "ꯏꯃꯥ, ꯅꯪꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯆꯥꯛ ꯁꯨꯝꯇ ꯊꯣꯡꯗ꯭ꯔꯤ." "ꯑꯁ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯄꯤꯌꯨ, ꯆꯥꯛ ꯄꯤꯌꯣꯕ, ꯑꯩ ꯉꯥꯏꯕ ꯉꯝꯃꯣꯏ, ꯆꯥꯛ ꯄꯤꯌꯣ ꯍꯥꯏꯁꯤꯅꯤ." "ꯏꯃꯥ, ꯉꯥꯏꯈꯣꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ. ꯏꯅꯝꯃꯁꯦ ꯇꯨꯝꯕ ꯀꯥꯏꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯎꯔꯛꯄ ꯇꯥꯔꯦ. ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯉꯔꯥꯡ ꯏꯅꯝꯃꯅ ꯂꯐꯣꯏ ꯂꯩꯔꯛꯈꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯅ ꯈꯔ ꯄꯤꯖꯔꯒꯦ ꯏꯃꯥꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯂꯐꯣꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯦ ꯂꯐꯣꯏꯁꯦ ꯍꯥꯟꯅ ꯆꯥꯔꯣ. ꯑꯗꯨꯒ ꯏꯃꯥꯅ ꯂꯐꯣꯏꯁꯦ ꯆꯥꯔꯤꯉꯩꯗꯅꯦ ꯑꯩ ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯗꯣꯔꯛꯑꯒꯦ." "ꯀꯩꯅꯣ ꯂꯩꯁꯥꯕꯤ? ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ, ꯂꯐꯣꯏ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯐꯣꯏꯗꯤ ꯂꯥꯝꯗꯦ, ꯆꯥꯛ ꯂꯥꯝꯕꯅꯤ. ꯆꯥꯛ ꯄꯤꯌꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ." "ꯏꯃꯥ, ꯁꯦ ꯌꯦꯡꯉꯣꯗꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦꯕ. ꯆꯥꯛ ꯂꯥꯝꯕꯗꯣ ꯂꯐꯣꯏꯁꯦ ꯆꯥꯔꯒ ꯐꯗꯣꯏꯅꯦꯕ. ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯐꯣꯏꯁꯦ ꯍꯥꯟꯅ ꯆꯥꯔꯣꯅ ꯍꯥꯏꯔꯤꯁꯤ ꯅꯉꯣꯟꯗ." "ꯑꯦ, ꯀꯔꯤꯕ? ꯆꯥꯛ ꯂꯥꯝꯕꯕꯨ ꯂꯐꯣꯏ ꯆꯥꯔꯒ ꯐꯩ ꯀꯥꯏꯅ? ꯆꯤꯟꯊꯤꯕꯤ, ꯑꯉꯥꯎꯕꯤ! ꯅꯪꯅꯦ ꯅꯁꯛ ꯏꯐ ꯐꯖꯔꯒ ꯉꯥꯎꯔꯦ꯫ ꯆꯥꯛ ꯂꯥꯝꯂꯗꯤꯅꯦ ꯆꯥꯛ ꯆꯥꯔꯒ ꯐꯒꯗꯕ, ꯂꯐꯣꯏ ꯆꯥꯔꯒ ꯐꯔꯣꯏ꯫ ꯑꯗꯣ ꯂꯩꯁꯥꯕꯤ, ꯆꯥꯛ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯕ. ꯑꯩꯁꯦ ꯄꯨꯛꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯍꯥꯏꯕ." "ꯏꯃꯥ, ꯁꯦ ꯂꯐꯣꯏꯁꯦ ꯑꯝꯇ ꯆꯥꯔꯒ ꯌꯦꯡꯉꯨꯁꯦ. ꯆꯥꯛ ꯂꯥꯝꯕꯗꯣ ꯐꯕꯅꯦꯕ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯆꯤꯟꯊꯤꯕ ꯅꯠꯇꯦꯕ, ꯑꯁꯦꯡꯕꯅꯦꯕ ꯏꯃꯥ." "ꯐꯩ ꯐꯩ, ꯑꯩ ꯆꯥꯔꯒ ꯌꯦꯡꯒꯦꯀꯣ. ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯄꯨꯛ ꯍꯦꯛ ꯊꯜꯂꯛꯇ꯭ꯔꯕ ꯅꯪ ꯆꯤꯟꯊꯤꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯦ ꯑꯩꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯑꯗꯨ ꯈꯣꯛꯂꯒ ꯆꯥꯕ ꯍꯧꯏ꯫ "ꯑꯁ ꯂꯩꯁꯥꯕꯤ, ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯀꯗꯥꯏꯅꯣ ꯅꯪꯅ ꯄꯥꯏꯔꯤꯗꯣ? ꯑꯗꯨꯁꯨ ꯄꯤꯔꯣ, ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯀꯦ." "ꯁꯦ ꯏꯃꯥ, ꯆꯥꯔꯣ. ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯨꯈꯤꯒꯦ. ꯑꯗꯣ ꯏꯃꯥ, ꯅꯪ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨꯀꯣ. ꯃꯆꯤ ꯂꯦꯡꯉꯝꯒꯅꯨꯀꯣ ꯏꯃꯥ." ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯦꯝꯕꯤ ꯑꯗꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯇꯝꯄꯥꯛꯅ ꯐꯝꯂꯒ ꯂꯐꯣꯏꯒ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯏꯁ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯒꯤ ꯑꯉꯥꯎꯕꯤ ꯑꯁꯤ ꯂꯐꯣꯏꯒ ꯆꯥꯔꯗꯅ ꯃꯣꯏꯅ ꯆꯥꯅꯅꯕ ꯂꯩꯔꯛꯄ ꯂꯐꯣꯏꯁꯦ ꯃꯉꯥꯏꯔꯤꯅꯦ, ꯃꯤꯔꯦꯝ ꯃꯌꯥꯝ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯐꯥꯎꯕ ꯆꯥꯕ ꯐꯪꯂꯛꯂꯣꯏꯗꯣꯔꯤ꯫
ꯍꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯐꯣꯏꯗꯣ ꯆꯥꯎ ꯍꯥꯏꯒꯦ ꯍꯥ ꯀꯅꯥꯅ ꯆꯥꯎ ꯍꯥꯏꯒꯦꯕ ꯅꯊꯤꯕꯣꯡꯗꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤꯅꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯊꯤꯕꯣꯡꯗꯨꯁꯨ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯉꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏꯅꯣ ꯅꯊꯤꯕꯣꯡ ꯑꯗꯨ ꯕꯣꯔꯥ ꯕꯣꯔꯥ ꯍꯦꯛ ꯆꯥꯔꯒ ꯉꯥꯎꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯅꯦꯀꯣ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯄꯖꯥꯠꯅꯤ ꯑꯁꯤꯒꯤ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯄꯤꯖꯔꯝꯕ ꯑꯣꯏꯔꯤꯅꯤ ꯃꯃꯥꯃꯛꯀꯤ ꯁꯛꯇꯥꯅꯤ ꯑꯍꯥꯎꯕꯒꯁꯨ ꯄꯤꯖꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯊꯤꯕꯣꯡ ꯆꯥꯕ ꯐꯪꯖꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦꯗꯤ ꯅꯤꯡꯗ꯭ꯔꯒ ꯑꯍꯦꯟꯕꯒꯁꯨ ꯑꯃꯨꯛ ꯇꯥꯜꯂꯛꯄ ꯁꯥꯔꯗꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯌꯥꯝ ꯊꯨꯅ ꯁꯤꯗ ꯂꯥꯎ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯍꯦ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯗꯤ ꯀꯩꯅꯣꯕ ꯅꯆꯤꯟ ꯅꯈꯥꯅ ꯉꯥꯡꯕ ꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯃꯤꯅꯥꯏ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯁꯤ ꯀꯅꯥꯅ ꯄꯤꯒꯦ ꯂꯐꯣꯏꯁꯦ ꯀꯅꯥꯅ ꯄꯤꯒꯦ ꯍꯥꯏꯔꯣ ꯏꯅꯝꯃ ꯏꯃꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯆꯥꯛꯇꯣ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯂꯐꯣꯏ 2 ꯈꯛꯇꯪ ꯄꯤꯖꯕꯅꯤ ꯏꯁ ꯍꯔꯤ ꯂꯐꯣꯏ ꯑꯃꯒꯁꯨ ꯅꯠꯇꯕ 2 ꯄꯤꯖꯔꯝꯃꯤꯕ ꯍꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯐꯣꯏꯁꯦ ꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥ ꯅꯈꯣꯏꯗ ꯀꯅꯥꯅ ꯂꯐꯣꯏ ꯑꯁꯤ ꯆꯥꯕ ꯌꯥꯕꯒꯦ ꯑꯌꯥꯕ ꯄꯤꯈꯤꯕꯒꯦ ꯅꯪ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯏꯃꯨꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯊꯤꯕꯣꯡ ꯑꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯕꯗꯣ ꯅꯕꯦꯝꯃ ꯑꯩꯅ ꯐꯝꯍꯟꯕꯒꯤ ꯐꯪꯖꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯐꯥꯎꯕ ꯂꯩꯍꯜꯂꯝꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤꯃꯁꯨ ꯍꯦ ꯑꯉꯥꯎꯕꯤ ꯄꯤꯔꯛꯑꯣ ꯂꯐꯣꯏꯒꯥꯗꯨ ꯄꯤꯔꯛꯑꯣ ꯁꯤꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯒꯦ ꯌꯦꯡꯉꯨꯀꯣ ꯅꯣꯏ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯂꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯍꯪꯂꯝꯗꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯆꯠꯂꯣꯍꯦ ꯑꯁꯥꯏꯗ ꯃꯪꯒꯣꯜ ꯃꯆꯤꯁꯤꯗ ꯐꯝꯒꯅꯨ ꯃꯅꯤꯡꯗ ꯌꯦꯅꯈꯥꯗ ꯐꯝꯕꯁꯨ ꯆꯠꯂꯣ ꯃꯤ ꯄꯣꯡꯂꯛꯑꯒꯅꯦ ꯑꯩꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯅꯕ ꯊꯕꯛ ꯇꯧꯕꯤꯔꯅꯨ ꯍꯦ ꯅꯪꯁꯨꯅꯤ ꯅꯃꯥꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯗꯥꯏꯗꯅꯣꯃ ꯅꯝꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯈꯪꯉꯕ ꯅꯣꯏꯗꯤ ꯅꯃꯥꯏꯗꯣ ꯁꯎꯟ ꯇꯣꯞꯄꯅꯤꯅ ꯏꯀꯥꯏꯕꯁꯨ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ ꯑꯩꯗꯤꯅꯦ ꯏꯀꯥꯏꯌꯦ ꯌꯥꯝ ꯏꯀꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯒꯅꯦ ꯃꯔꯤ ꯃꯇꯥꯒ ꯂꯥꯛꯄꯗꯅꯦ ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡ ꯑꯁꯦ ꯎꯍꯟꯒꯗꯕ ꯐꯥꯎꯕ ꯏꯀꯥꯏꯔꯕꯅꯤ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯃ ꯄꯨꯁꯤꯟꯈꯣ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤ ꯂꯤꯛꯂꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤꯁꯨ ꯄꯤꯔꯥꯡꯇꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯊꯦꯝꯂꯛꯂꯝꯃꯤ ꯏꯃꯥ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯧꯁꯦ ꯏꯅꯝꯃꯅ ꯉꯥꯡꯉꯤꯗꯣ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯅꯤ ꯏꯅꯝꯃꯅꯅꯦ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯆꯥꯛ ꯄꯤꯖꯗꯦ ꯂꯐꯣꯏ ꯑꯣꯏꯅ ꯄꯤꯖꯩ ꯍꯥꯏꯅ ꯉꯥꯡꯉꯤꯕ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯂꯐꯣꯏꯒ ꯂꯪꯊꯣꯛꯏꯗꯣ ꯑꯁꯦꯡꯕꯒꯤꯔꯣ ꯂꯩꯁꯥꯕꯤ ꯑꯁ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯑꯩꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝ ꯐꯨꯕꯗꯨꯗ ꯉꯁꯤꯁꯨ ꯐꯨꯔꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯨꯔꯤ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯞꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯀꯞꯇꯤꯌꯦ ꯑꯩꯕꯨ ꯀꯥꯏꯗ ꯀꯞꯄꯒꯦꯅꯦ ꯏꯃꯥ ꯅꯪꯅ ꯆꯤꯟꯊꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯤꯗꯨꯕꯨ ꯀꯞꯄꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯞꯇꯦ ꯍꯥꯏꯅ ꯅꯪꯗꯤ ꯆꯤꯟꯊꯤꯕꯤꯅꯤ ꯆꯤꯟꯊꯤꯕꯤ ꯏꯃꯥ ꯁꯤꯗꯤ ꯀꯞꯄꯒꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯃꯤꯠꯇꯅꯦ ꯊꯤꯟ ꯑꯃ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯏꯃꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯗꯤ ꯏꯅꯝꯃꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯒꯦꯕ ꯏꯃꯥ ꯍꯥꯏ ꯂꯤꯛꯂꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛꯁꯤꯅ ꯀꯅꯥꯅ ꯊꯣꯡꯏꯅꯣ ꯆꯥꯛꯈꯨꯝꯗꯅ ꯆꯥꯛꯁꯦ ꯃꯇꯣꯝꯇ ꯊꯣꯡꯍꯜꯂꯒ ꯊꯝꯃꯒ ꯑꯗꯨꯝ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ इनमा लाई लाई थोरे असे हाइदुना चाखुमदा प्रप प्रप चेंसिनजे लेंबी अदु चाखुमदा मख्वांग मेतुना लैरमी अदुगा लिक्लाबु उबदा हाइरई इबेमा चाकसे कनाना थोंगिनो हा चाक थोंलबदिने चाखुमदा लेगदबा अदुदि नत्रदुना चाकना चाखुमदा नसाना आदा अदुमदि चाक इंसांगसे कदाइदगी मचु तारनिगे युम अमगी चटनबी नीति नियम ताकपी तंबिगदबा
ꯅꯃꯥ ꯑꯁꯤꯗꯁꯨ ꯉꯥꯎꯗꯅ ꯐꯩꯗꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯇꯥꯛꯄꯤꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯅꯪꯅ ꯏꯆꯨ ꯇꯥꯗ꯭ꯔꯤꯁꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯆꯥꯅꯅꯕ ꯆꯥ ꯇꯟꯅ ꯀꯗꯥꯏ ꯏꯅꯝꯃ ꯉꯁꯤꯗꯤ ꯆꯥ ꯇꯟ ꯇꯧꯍꯧꯗ꯭ꯔꯦ ꯏꯅꯝꯃ ꯆꯥꯛꯁꯦ ꯂꯣꯏꯗꯧꯔꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯤꯔꯛꯑꯒꯦ ꯑꯦ ꯀꯔꯤꯕ ꯆꯥ ꯇꯟ ꯁꯦꯝꯗ꯭ꯔꯦꯕ ꯍꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯩꯁꯦ ꯅꯣꯡꯉꯥꯟꯕꯒ ꯆꯥ ꯊꯛꯏ ꯇꯟ ꯆꯥꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯝꯇ ꯁꯦꯝꯂꯝꯗ꯭ꯔꯤꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ ꯈꯨꯝꯃꯨꯅꯦ ꯑꯃꯨꯛꯇ ꯀꯔꯤꯅꯦꯅ ꯈꯟꯒꯦꯕ ꯏꯅꯝꯃ ꯁꯥꯎꯕꯤꯒꯅꯨ ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯑꯣꯏꯅ ꯉꯟꯇꯥꯅ ꯊꯣꯡꯂꯒ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯖꯔꯨꯕꯅꯤ ꯏꯁ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯀꯩ ꯉꯥꯡꯕꯗꯨꯗ ꯅꯪꯅ ꯏꯜꯂꯤꯕ ꯑꯩꯅꯦ ꯏꯁꯦ ꯌꯥꯝ ꯈꯔꯛꯀꯗꯧꯔꯤ ꯅꯣꯏꯁꯤꯕꯨ ꯐꯅꯁꯨ ꯉꯥꯡ ꯆꯩꯕꯅꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯗꯦ ꯍꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯅꯃꯥ ꯑꯉꯥꯎꯕꯤꯁꯦ ꯑꯁꯤꯁꯨ ꯄꯨꯔꯒ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯅ ꯅꯥꯆꯨꯡꯗ꯭ꯔꯤꯕꯁꯦ ꯅꯈꯣꯏꯅꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯥꯛꯑꯣ ꯆꯠꯂꯨ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯈꯤ ꯂꯤꯛꯂꯥꯅ ꯃꯅꯝ ꯃꯂꯦꯝꯕꯤꯗ ꯀꯞ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯏꯅꯝꯃ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩ ꯇꯧꯖꯔꯔꯣꯏ ꯏꯅꯝꯃꯅ ꯌꯥꯗꯕ ꯏꯅꯝꯃꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯔꯔꯣꯏ ꯏꯅꯝꯃ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃ ꯍꯦ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯅ ꯀꯞꯂꯒ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯕꯗꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯁꯤ ꯈꯛꯇꯒꯤꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯅꯕ ꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯁꯦ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯒꯤ ꯏꯄꯥꯟ ꯏꯆꯨꯝ ꯈꯔ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ ꯈꯪꯉꯕ ꯃꯗꯨ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯕꯅꯤ ꯃꯁꯛ ꯑꯁꯦ ꯁꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯅꯤꯡꯂꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯆꯠꯂꯣ ꯆꯥ ꯇꯟ ꯁꯦꯝꯕꯁꯨ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯨꯏꯅꯒ ꯍꯦꯛ ꯆꯪꯉꯕ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯎꯀꯜ ꯂꯩꯇ꯭ꯔꯕꯅꯤ ꯈꯪꯉꯨ ꯏꯅꯝꯃ ꯑꯩ ꯁꯦꯝꯖꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯗꯤ ꯃꯕꯨꯡ ꯍꯜꯂꯛꯂꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯄꯨꯝꯕ ꯑꯗꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯃꯃꯥ ꯇꯝꯄꯥꯛꯄꯨ ꯅꯤꯡꯊꯤꯅ ꯏꯔꯨꯖꯊꯣꯛꯄꯤꯗꯨꯅ ꯃꯐꯤ ꯑꯗꯨ ꯑꯐꯕ ꯈꯔ ꯁꯤꯟꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯦꯝꯕꯤꯗꯤ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯖꯩ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯉꯥꯎ ꯑꯐꯩꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯗꯣꯏꯅꯣ ꯑꯁ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯑꯩꯅꯦ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯁꯤꯅ ꯍꯣꯔꯦꯟ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯌꯨꯝꯗ ꯂꯥꯛꯑꯗꯣꯏꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯇꯥꯠ ꯄꯥꯠ ꯇꯧꯕ ꯍꯦꯜꯂꯛꯇꯣꯏꯅꯤ ꯑꯁ ꯑꯩꯒꯁꯦ ꯀꯩꯁꯨ ꯊꯧꯑꯣꯏꯕꯤꯄꯣꯠꯇꯦꯕ ꯑꯩꯉꯣꯟꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯟꯗꯅ ꯃꯈꯣꯏ ꯇꯥꯆꯧꯁꯤꯅ ꯆꯥꯒꯣꯟꯗꯗꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯅꯣ ꯈꯪꯗꯦꯕ ꯑꯄꯣꯛꯄ ꯃꯃꯥ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯃꯛꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯏꯁꯥ ꯈꯛꯇ ꯃꯥꯡꯖꯕ ꯅꯠꯇꯅ ꯄꯪꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯃꯉꯣꯟꯗ ꯆꯦꯟꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯇꯥꯆꯧ ꯂꯥꯛꯑꯦ ꯇꯨ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎ ꯂꯩꯇ꯭ꯔꯁꯨ ꯏꯃꯨꯡ ꯆꯪꯉꯒꯅꯦ ꯃꯩ ꯅꯨꯡ ꯑꯣꯛꯅꯅꯕꯗꯣ ꯂꯧꯊꯣꯛꯎꯕ ꯀꯩꯗꯧꯒꯦ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯅꯁꯥꯅ ꯈꯔ ꯈꯔ ꯈꯪꯅ ꯇꯧꯔꯛꯑꯣ ꯊꯕꯛꯇꯣ ꯂꯤꯛꯂꯥ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯏꯕꯕꯨ ꯃꯩ ꯑꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯩ ꯂꯧꯊꯣꯔꯛꯂꯝꯃꯤ ꯇꯥꯆꯧ ꯁꯦ ꯃꯩꯁꯦ ꯀꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯔꯦ ꯌꯥꯔꯦ
ꯏꯃꯥꯕꯣꯛꯇꯤ ꯂꯤꯛꯂꯥ ꯀꯅꯥꯅꯣ ꯅꯪꯗꯤ ꯅꯪꯗꯤ ꯃꯕꯨꯛ ꯐꯕ ꯑꯩꯕꯨ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯏꯃꯥꯕꯣꯛ ꯑꯩꯅ ꯏꯃꯥꯕꯣꯛꯀꯤꯅꯦ ꯍꯥꯏꯅꯅꯦ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯂꯥꯛꯑꯣꯁꯦ ꯃꯉꯣꯟꯗ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯇꯨ ꯑꯩꯉꯣꯟꯗꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒ ꯑꯉꯥꯎꯕꯤ ꯑꯁꯤꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯗꯅ ꯈꯧꯉꯥꯡꯗꯅꯒ ꯇꯧꯔꯗꯅ ꯂꯦꯝꯕꯤ ꯀꯩꯗꯧꯔꯤ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯈꯥꯎ ꯃꯌꯨꯝꯗꯨ ꯄꯨꯔꯛꯑꯣ ꯂꯥꯛꯑꯣꯗꯅ ꯑꯩꯅꯦ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯅ ꯅꯪ ꯈꯥꯎ ꯑꯆꯧꯕ ꯃꯌꯣꯝꯁꯦ ꯑꯩꯗꯤ ꯊꯥꯡꯕ ꯉꯝꯃꯔꯣꯏ ꯂꯤꯛꯂꯥ ꯅꯪ ꯊꯥꯡꯉꯒ ꯑꯝꯇ ꯄꯨꯔꯛꯑꯣ ꯈꯥꯎꯁꯦ ꯍꯣꯏ ꯏꯅꯝꯃ ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯐꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯂꯦꯝꯕꯤ ꯑꯗꯨꯒ ꯁꯦ ꯂꯤꯛꯂꯥ ꯁꯤꯅ ꯅꯪꯒꯤ ꯑꯗꯨꯒ ꯇꯣ ꯁꯤꯅ ꯏꯃꯥꯕꯣꯛꯀꯤꯅꯤ ꯇꯥꯆꯧ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯕ ꯃꯥꯜꯂꯦ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯕ ꯂꯩꯔꯛꯏꯅꯣ ꯇꯥꯆꯧ ꯈꯔ ꯍꯣꯡꯕ ꯑꯣꯏꯅ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯏꯆꯜꯒꯤ ꯂꯩꯕꯕꯨ ꯅꯕꯨꯡꯅ ꯀꯔꯤꯒꯤ ꯑꯍꯣꯡ ꯑꯄꯥ ꯂꯩꯔꯛꯇꯣꯏꯅꯣ ꯑꯗꯨꯒꯅꯦ ꯃꯁꯤꯇꯁꯨ ꯅꯠꯇꯦ ꯏꯆꯜꯅ ꯄꯥꯝꯕ ꯅꯪꯅ ꯍꯦꯛ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯑꯇꯥꯡꯕ ꯐꯤꯖꯣꯜꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏ ꯇꯥꯆꯧ ꯂꯤꯛꯂꯥꯒ ꯏꯃꯥꯕꯣꯛꯀꯤꯒꯅ ꯑꯇꯥꯡꯕ ꯉꯥꯛꯇ ꯂꯩꯔꯛꯑꯒ ꯑꯩꯒꯤꯅ ꯑꯇꯥ ꯑꯇꯨ ꯑꯍꯣꯡ ꯑꯄꯥ ꯆꯠꯅ ꯋꯥꯏꯅꯗꯕ ꯑꯃ ꯂꯩꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ꯭ꯔꯕ ꯀꯩꯅꯣꯅꯦ ꯂꯦꯝꯕꯤ ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨꯁꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯅ ꯁꯤꯅ ꯏꯅꯒꯦ ꯍꯥꯏꯕ ꯄꯥꯛꯅ ꯐꯪꯗꯕ ꯐꯤꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯄꯤꯛꯄꯗꯨ ꯇꯧꯒꯅꯨꯅꯦꯍꯦ ꯏꯁ ꯑꯩꯕꯨ ꯋꯥꯈꯜ ꯄꯤꯛꯄꯒꯁꯨ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯤꯅꯤꯅꯦ ꯌꯥꯔꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯅꯦ ꯅꯁꯛ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯀꯩꯁꯨ ꯊꯥꯕꯤꯕ ꯅꯠꯇꯦ ꯏꯅꯝꯃ ꯁꯥꯎꯔꯅꯨ ꯏꯅꯝꯃꯅ ꯐꯤꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤꯁꯦ ꯁꯤꯁꯤꯒ ꯑꯣꯏꯅ ꯑꯣꯟꯅꯔꯁꯤ ꯏꯅꯝꯃ ꯑꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤꯒ ꯁꯥꯕꯤꯔꯛꯑꯅꯨ ꯅꯇꯥꯠ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯃꯔꯩ ꯆꯠꯈꯤ ꯀꯟꯈ꯭ꯔꯕ ꯅꯨꯄꯤ ꯅꯪ ꯍꯦꯛ ꯂꯧꯔꯨꯗꯅ ꯑꯩꯁꯦꯀꯣ ꯏꯕꯨꯡꯒꯤ ꯂꯤꯛꯂꯥ ꯅꯪꯅꯦ ꯅꯅꯝꯃꯅ ꯉꯥꯡꯂꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯗꯤꯅꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯅꯅꯝꯃꯕꯨ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯏꯅꯝꯃꯅ ꯉꯥꯡꯕꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯅꯝꯃꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯅ ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯣꯏꯅꯣ ꯑꯗꯣ ꯂꯤꯛꯂꯥ ꯍꯣꯔꯦꯟꯗꯤꯅꯦ ꯏꯕꯨꯡꯅ ꯀꯩꯊꯦꯜ ꯀꯥꯔꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ ꯑꯗꯨꯒꯅꯦ ꯏꯆꯜꯒꯤ ꯈꯨꯠꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ ꯏꯆꯟꯅ ꯊꯣꯡꯕ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯏꯕꯨꯡꯗꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤꯅꯦ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯊꯣꯛꯀꯦ ꯆꯥꯁꯤ ꯇꯥꯆꯧ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯥꯕꯣꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯐꯥꯎꯕ ꯍꯟꯗꯛꯇꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯇꯝꯄꯥꯛ ꯑꯅꯤꯕꯨ ꯊꯤꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕꯗꯤ ꯃꯍꯥꯛ ꯇꯧꯔꯝꯗꯦ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯊꯤꯡꯕ ꯊꯝꯕꯅꯤꯅ ꯅꯣꯡꯃ ꯊꯣꯏꯕꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯂꯦꯝꯕꯤꯅ ꯂꯤꯛꯂꯥꯗ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯅꯪꯕꯨ ꯐꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯕ ꯏꯅꯝꯃ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯏꯁ ꯍꯛꯆꯥꯡ ꯉꯝꯗꯦ ꯀꯥꯏꯅ ꯅꯪꯃꯨꯛ ꯅꯇꯥꯠ ꯍꯩꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯁꯥꯒ ꯅꯥꯁꯟꯅꯗꯅ ꯇꯧꯔꯤꯗꯨꯕꯨ ꯅꯪꯅ ꯅꯁꯥ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯗꯨꯕꯨ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯦ ꯂꯣꯏꯅ ꯇꯧꯍꯟꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯪꯅ ꯅꯁꯥꯗꯨ ꯅꯥꯁꯤꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯅꯈꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯍꯟꯗꯨꯅ ꯂꯩꯔꯤ ꯑꯩꯁꯨꯅꯦ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯅ ꯇꯧꯏ ꯃꯗꯨ ꯈꯪꯕꯅ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡ ꯑꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯠꯂꯤꯕꯅꯤꯅꯦ ꯅꯪ ꯅꯕꯨꯡ ꯑꯁꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯕꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯦꯝꯕꯤꯅ ꯈꯪꯅ
ꯇꯧꯁꯤꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕꯗꯤ ꯂꯤꯛꯂꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗꯗꯤ ꯂꯤꯛꯂꯥꯗ ꯀꯟꯅ ꯉꯥꯡꯕ ꯆꯩꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯊꯣꯏꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯗ ꯐꯨꯔꯤꯕꯅꯤ꯫ ꯂꯤꯛꯂꯥ ꯀꯞꯅ ꯀꯞꯅ ꯃꯅꯝꯃꯗ ꯍꯥꯏꯖꯩ, "ꯏꯅꯝꯃ, ꯑꯩ ꯅꯥꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯩ ꯑꯁꯦꯡꯕꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤ ꯏꯅꯝꯃ." ꯃꯁꯤ ꯐꯨꯔꯤꯁꯤꯃꯛꯇꯗ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗ ꯄꯥꯗꯕꯁꯤ ꯁꯨꯝ ꯉꯥꯡꯉꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯅꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯍꯥꯏꯗꯠꯄ ꯇꯥꯔꯦ, ꯈꯪꯕ꯭ꯔꯥ ꯅꯪ? "ꯏꯅꯝꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯖꯔꯒꯦ." "ꯀꯔꯤꯒꯤ ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏꯅꯣ? ꯍꯥ? ꯉꯁꯥꯏ ꯃꯈꯩꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯟꯗꯨꯅ ꯅꯪꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯣꯏꯁꯤꯗ ꯁꯤꯈ꯭ꯔꯒꯅꯦ ꯋꯥꯏ ꯁꯪꯒꯗꯕꯅꯤ꯫ ꯀꯣꯛ ꯁꯤꯈ꯭ꯔꯣꯅꯦ ꯅꯣꯏꯕꯣ." "ꯐꯠꯇꯕꯤ ꯅꯨꯄꯤ, ꯍꯤꯡꯆꯥꯕꯤ, ꯂꯩꯁꯥꯕꯤ ꯃꯕꯨꯛ ꯐꯕꯤꯗ ꯐꯨꯕꯤꯒꯅꯨ." "ꯏꯁ, ꯀꯔꯤ? ꯍꯦ ꯑꯉꯥꯎꯕꯤ, ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯐꯠꯇꯕꯤ ꯀꯥꯏꯅ? ꯅꯪꯅꯦ ꯑꯉꯥꯎꯕ ꯑꯣꯏꯔꯝꯃꯣꯏ, ꯂꯦꯝꯖꯥ ꯆꯥꯔꯒ ꯍꯤꯡꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ꯫ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯂꯩꯇꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯇꯝꯄꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯝꯃꯅ ꯐꯨꯈꯤꯕꯒꯤ ꯑꯃꯗꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯃꯅꯝꯃꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯏꯃꯥꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯏꯃꯥꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕꯤꯅꯤ, ꯑꯗꯨꯝꯅ ꯐꯨꯕꯤꯒꯅꯨ꯫ ꯏꯅꯝꯃꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯕꯤꯌꯨ꯫ ꯏꯅꯝꯃ, ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ." "ꯍꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯥꯏꯗ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯕꯨ ꯃꯈꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤ꯫ ꯂꯤꯛꯂꯥ ꯃꯥꯡꯒꯣꯜꯗꯒꯤ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ "ꯏꯅꯝꯃ, ꯊꯣꯛꯄꯤꯔꯣ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯏꯅꯝꯃ." "ꯍꯣ ꯏꯕꯦꯝꯃ, ꯅꯪꯅ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯔꯣ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯃꯒꯦ? ꯑꯩ ꯑꯣꯏꯕꯒꯤꯁꯨ ꯅꯈꯣꯏꯕꯨꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕꯤꯕꯅꯤ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯃꯥꯅ ꯆꯥꯑꯅꯤꯕ, ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯝꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯀꯩꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏꯅꯣ? ꯁꯦ, ꯀꯥꯏꯗ ꯁꯣꯛꯀꯦ ꯏꯃꯥ?" "ꯂꯩꯁꯥꯕꯤ, ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯤꯕ? ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ." "ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ." "ꯏꯃꯥ, ꯃꯊꯪ ꯏꯅꯝꯃꯅ ꯁꯥꯎꯕ ꯃꯇꯝꯗ ꯅꯪ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨꯀꯣ꯫ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯗꯤꯅꯦ ꯃꯥꯅ ꯀꯩꯁꯨ ꯐꯨꯔꯣꯏꯕ." "ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯍꯧꯒꯠꯄꯤꯒꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ." "ꯍꯩ, ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ? ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯂꯣꯏꯁꯤꯟꯕꯤꯔꯛꯀꯗ꯭ꯔꯣ?" "ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯆꯪꯉꯛꯑꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯝꯃꯅ ꯃꯁꯝ ꯐꯣꯏꯈꯤꯕ ꯑꯃꯗꯤ ꯐꯨꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯅꯥꯕꯅ ꯀꯔꯤꯅꯣꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯅꯥꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯥꯡꯖꯤꯟꯖꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯛꯂꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯂꯤꯛꯂꯥ, ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯅꯁꯥꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯐꯔꯕ꯭ꯔꯥꯕ?" ꯂꯤꯛꯂꯥ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯃꯅꯝꯃꯅ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯇꯥꯆꯧ, ꯍꯣꯏ, ꯈꯔ ꯐꯔꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ." "ꯑꯣ, ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯕꯨꯗꯤ ꯐꯔꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯁꯥꯗꯣ ꯉꯁꯥꯏꯁꯨ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ꯫ ꯆꯣꯛꯊꯔꯅꯤꯅꯦ ꯅꯪꯕꯨ." "ꯅꯅꯝꯕꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ?" "ꯑꯩꯅꯅꯦ ꯑꯉꯥꯡꯁꯤ ꯊꯕꯛ ꯁꯨꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣ?" "ꯇꯥꯆꯧ, ꯏꯅꯝꯃꯅꯗꯤ ꯑꯩꯉꯣꯟꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥꯆꯧ." "ꯍꯩ, ꯀꯩꯁꯨ ꯇꯧꯕ ꯇꯧꯗꯕꯩ ꯋꯥ ꯅꯠꯇꯦ꯫ ꯅꯁꯥꯗꯣ ꯌꯦꯡꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯔꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯩ, ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" "ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯆꯧ, ꯍꯦꯛ ꯍꯟꯕꯤꯔꯛꯄꯒ ꯈꯣꯏꯀꯧ ꯍꯦꯛꯇ ꯀꯧꯔꯤꯁꯤꯕꯣ?" "ꯍꯩ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯤꯕꯅꯣ? ꯁꯦ, ꯑꯉꯥꯡꯁꯦ,
ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯕꯤꯕ ꯀꯩꯗꯧꯒꯦ? ꯍꯣ ꯀꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯌꯣꯠꯅ ꯁꯥꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯑꯩꯁꯨ ꯑꯋꯥꯕ ꯈꯪꯉꯤ. ꯏꯁꯥꯁꯦ ꯅꯣꯡꯃꯇ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯦ. ꯊꯕꯛ ꯁꯨꯕ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ. ꯈ꯭ꯋꯥꯡꯒꯁꯦ ꯅꯣꯛꯈꯠꯄ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯀꯩꯅꯣ? ꯃꯥꯁꯨ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ. ꯑꯗꯨꯅ ꯌꯥꯔꯅꯤ ꯈꯪꯗꯅ ꯑꯩꯅ ꯇꯧꯔꯤꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤ ꯃꯔꯥꯡ ꯀꯥꯔꯤꯁꯤꯕꯣ? ꯑꯩꯅ ꯆꯨꯝꯅꯗꯪ ꯋꯥ ꯈꯔ ꯍꯥꯏꯔꯨꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯅ ꯀꯩꯅꯣ? ꯊꯥꯖꯧ, ꯌꯥꯔꯤꯁꯦ, ꯇꯣꯛꯑꯣ. ꯑꯩꯅ ꯇꯧꯕꯅꯤ, ꯏꯅꯝꯃꯒꯤ ꯃꯔꯥꯜ ꯅꯠꯇꯦꯕ. ꯅꯪꯀꯣ, ꯅꯆꯤꯟ ꯅꯌꯥꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯣꯛꯀꯤ ꯀꯥꯗ ꯆꯪꯈꯤ. ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯀꯩꯒꯤꯅꯣ ꯅꯕꯨꯡꯁꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯎ ꯖꯥꯠ ꯇꯝꯁꯤꯜꯂꯤꯁꯦ? ꯅꯪ ꯌꯥꯝ ꯉꯝꯃꯤꯅꯦ ꯍꯥ? ꯐꯩ. ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯕꯨꯡ ꯑꯁꯤꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯑꯩꯅ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯦꯗꯅ. ꯌꯦꯡꯉꯨꯀꯣ ꯅꯪ. ꯍꯦ ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ. ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯊꯣꯏꯕ ꯌꯥꯝ ꯁꯥꯎꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯍꯦ, ꯅꯪ ꯉꯥꯏꯈꯣ. ꯅꯪ ꯀꯥꯗ ꯆꯪꯈꯤꯕ ꯌꯥꯔꯣꯏ. ꯅꯪ ꯉꯁꯤ ꯏꯃꯥꯕꯣꯛꯇ ꯀꯔꯤ ꯇꯧꯏ? ꯁꯦꯡꯅ ꯈꯨꯝꯃꯨ. ꯀꯔꯤ ꯇꯧꯔꯨꯒꯦ? ꯑꯗꯨꯒ ꯂꯤꯛꯂꯥ, ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯃꯁꯥ ꯄꯨꯝꯕ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ. ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯏꯃꯥꯕꯣꯛꯀ ꯏꯆꯜꯒꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯩꯅꯣ? ꯇꯥꯆꯧ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ. ꯏꯃꯥꯒ ꯑꯩꯒꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ. ꯏꯕꯨꯡꯒꯤ ꯂꯤꯛꯂꯥ, ꯅꯪ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ. ꯏꯕꯨꯡ ꯑꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ. ꯍꯩ, ꯅꯆꯤꯟꯗꯣ ꯈꯨꯝꯃꯨ. ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ? ꯈꯨꯝꯃꯨ. ꯀꯔꯤꯅꯣ? ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯊꯤꯔꯤꯁꯤꯕꯣ? ꯃꯣꯏꯁꯦ ꯑꯩꯅ ꯐꯨꯒꯦ ꯌꯥꯎꯅ ꯐꯨꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯣꯏꯅ ꯂꯩꯁꯤꯜꯂꯒ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯃꯊꯤꯕꯣꯡꯁꯨ ꯊꯥꯛꯄꯤꯕꯇ ꯅꯠꯇꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯂꯩꯍꯟꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯗꯧꯅ ꯂꯥꯠꯀꯦ ꯍꯥꯏꯗ꯭ꯔꯒ ꯏꯊꯛ ꯀꯥꯔꯒ ꯅꯦꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯈꯔ ꯐꯪꯕ ꯇꯥꯕ. ꯃꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯑꯁꯤꯒꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯤꯁꯤꯁꯨ ꯀꯣꯛ ꯁꯤꯈꯤꯒꯦ ꯍꯥꯏꯗꯦ. ꯋꯥ ꯌꯥꯝ ꯆꯤꯜꯂꯤ. ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯈꯨꯄꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯈꯪꯕ꯭ꯔꯅ? ꯅꯆꯤꯟꯗꯨ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯈꯣꯗꯅ. ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯤ ꯅꯪꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯅꯪꯅ ꯀꯩ ꯈꯪꯏ? ꯅꯈꯣꯏꯒꯤ ꯑꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯎꯗꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯅꯗꯦ ꯈꯪ. ꯅꯪꯅ ꯃꯤꯇꯣꯝ, ꯂꯝꯂꯥꯟꯕꯤ, ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯏꯆꯜ ꯂꯤꯛꯂꯥꯁꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥ? ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯊꯣꯏꯕꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯤꯟ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯌꯧ ꯈꯨꯝꯂꯛꯏ. ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪꯅꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯍꯟꯗꯤꯅꯦ ꯃꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯒꯦ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯊꯣꯏꯕꯕꯨ ꯈꯥꯝꯖꯤꯜꯂꯤ. ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯅꯦ, ꯑꯩꯅ ꯁꯤ ꯌꯧꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ. ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯅ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯁꯤꯅꯗꯤ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯊꯤꯅ ꯇꯧꯕꯤꯔꯝꯒꯅꯤ. ꯌꯦꯡꯉꯨ ꯂꯦꯝꯕꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ. ꯃꯧ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯅꯪꯁꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅꯤ. ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯁꯦ ꯑꯉꯥꯎꯕꯤ, ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯏꯃꯥꯕꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯩꯒꯤꯅ ꯏꯄꯟꯊꯧ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤꯅꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯗꯤ ꯌꯨꯝ ꯀꯩ ꯂꯟꯊꯨꯝ ꯀꯩꯁꯨ ꯂꯩꯇꯦ. ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯨ ꯑꯗꯣ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ. ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯍꯥꯛꯇꯤ ꯂꯝꯆꯥ ꯁꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯄꯟꯊꯧ ꯑꯃꯗꯤ ꯏꯃꯥꯕꯣꯛ ꯑꯅꯤꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯕꯤꯔꯛꯈꯤ. ꯏꯆꯜ ꯂꯤꯛꯂꯥ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜ ꯏꯅꯥꯎꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯄꯣꯛꯃꯤꯟꯅꯕ ꯑꯃꯒꯨꯝꯅ ꯏꯄꯟꯊꯧ ꯑꯃꯗꯤ ꯏꯃꯥꯕꯣꯛ ꯑꯅꯤꯅ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯂꯨꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯏꯄꯟꯊꯧꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯁꯦ ꯃꯍꯥꯛꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯥ? ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯗꯤ ꯏꯄꯥꯒꯤ ꯏꯆꯥꯅꯤ. ꯅꯪꯅ ꯅꯃꯥꯕꯣꯛ ꯑꯃꯗꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯂꯛꯎ. ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯄꯥꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯏꯆꯥꯗ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯅ
ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯁꯤꯟꯅꯕꯤꯔꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ, ꯂꯧ ꯏꯪꯈꯣꯜ, ꯀꯔꯕꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯏꯆꯜ ꯂꯤꯛꯂꯥꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯜ ꯑꯁꯤꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯊꯃꯣꯏ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ, ꯉꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯑꯩꯅ ꯂꯧꯖꯔꯤꯕ ꯏꯃꯥꯕꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟ, ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯗꯤ ꯅꯪꯒꯨꯝꯕꯤ ꯊꯃꯣꯏ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯁꯤꯅ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥ, ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯄꯥꯞ ꯑꯁꯦ ꯏꯁꯣꯔ ꯃꯥꯅꯁꯨ ꯉꯥꯛꯄꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯅꯝꯃ, ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩ ꯏꯅꯝꯃꯕꯨ ꯀꯩꯁꯨ ꯋꯥꯔꯧꯗꯦ꯫ ꯏꯅꯝꯃꯅ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯅ ꯀꯅꯥꯅ ꯋꯥꯔꯛꯄꯤꯗꯣꯏꯅꯣ? ꯑꯗꯨꯒ ꯇꯥꯆꯧ, ꯏꯅꯝꯃꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯃꯤꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ? ꯑꯗꯨꯅ ꯇꯥꯆꯧ, ꯏꯅꯝꯃꯕꯨꯁꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯕꯦꯃꯥ, ꯂꯤꯛꯂꯥ, ꯃꯇꯝꯗꯨ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯍꯥꯛꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯩ, ꯅꯪ ꯀꯩ ꯇꯧꯔꯤ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯂꯦꯝꯅ ꯆꯠꯂꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ꯫ ꯇꯥꯆꯧ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯏꯅꯝꯃꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯅꯆꯜꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯇꯥꯆꯧꯅ ꯅꯆꯜ ꯑꯩꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯏꯅꯝꯃꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯇꯥꯆꯧ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯂꯥꯅ ꯐꯖꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯇꯝꯄꯥꯛ ꯑꯃꯗꯤ ꯂꯤꯛꯂꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫